Nuclear war amada Pungkhai amagi Manungda Russia na NATO Leibak sing Mang Tak-Hangani. Nuclear war ama thokpa tarabadi Russia na supnagi Pungkhai amagi Manungda NATO Leibak sing Mang Tak-Hangani haina Russia gi Space Agency Roscosmos ki Chief Dimitri Rogozin na phongdokre Nuclear war amagi Manungda aikhoina NATO Leibak sing bu Pungkhai amagi Manungda Mang Tak-Hangani adubu aikhoina soidana magmadu thogaloi haina Telegram da Rogozin na iki haina RT gi paun haiki mahaki matungina nuclear attack singi phal sing aduna art ki mawong adu soidana sokhan gane NATO Leibak singna laukthoktarbasu Russia gi mayokta war ama chathari haina su mahak na pankhe masigi mamangda hanasu Russia gi president Vladimir Putin na Moscow gi khwaidagi henna advance oiraba weaponry sisinaduna asigumba thabak singi nongthang kupagumba ayangba paukhum ama pigani wasakladuna Ukraine conflict asida khut thingjilaktana mapan gi forcing desu warning tauke hauzik thokliba thokdok sing asida karigumba kanagumba mana khut thingjin gi haina leplaba amasung aikhoida yaba ngamloidaba strategic ki hanba sing ohelaklaba madu oirabadi adugumba lakadoriba chaifu sing aduda aikhoina pigadoriba paukhum madu athuba nongthang kupagum yangbu oigani haibase makhoina soidana makhangadabani haina April gi loirakpada lawmaker sing da piba warol amada President Putin na haiki Masi taunaba tulsing pumnamak aikhoy lay tulsing adu aikhoy natana kanagumba matana paiba ngamdaba makhalgine adubu aikhoy na madu sizinnaroy karigumba sigumba mathau taba malaklabadi madu aikhoy na sizinagani haina sizinnagadoriba tulsing adu akagnana masak takpa tawdana president adu na haiki asigumba paukhum ama thaurang taunaba mathau taba ware pumnamak adu Russian authorities na hanana lawkhre haina mahakna makha takhi Russia na makoigi state of the art RS-28 Sarmat intercontinental ballistic missile maipak na changyang kre anauba nuclear capable missile aduna Avangard hypersonic glider kaya marumpuba ngamme hairiba Avangard hypersonic hairiba si makoigi yamna sathina ayang ba khongjen amasung pairingai gi manungda mamai leithok leisungi lalong kaya tawba ngamba maramna hauzik malem gi leiriba air defensing lanthok paiba ngammi haina RT gi pauna haike Ukraine gi Luhanska da school bombing da miyoi hompu sikre Ukraine gi nongpok thangba region Luhanska da leiba khungang gi school amada Russia na bomb thadarak ba da miyoi hompu sikre haina regional governor aduda ngarang nongmaising numit ta phongdokre Biloharivka da leiba school aduda Russia gi forcing na thangjagi numit jungba matung da bomb thadarakhibane hai diba school aduda miyoi marfu drarom changjapam logduna lei bomb thadarak ba aduna school building adu mai chakhe pung mari romge tungda mai chakpa du muthatki amasung atek akai adu sengdokpada miyoi anigi haksang phangki haina governor Serahi gaidai na telegram messaging app da iki atek akai maraktagi miyoi kunthra lokthokle makhoigi manungdagi miyoi taret sokhi miyoi hompurom de building adugi atek akai makhada siramba yai haina mahakna makha takhe lan asida misam singda pandam thami haina Ukraine amasung Leibak asigi nongsup ki ally singna Russia gi forcing da maral si adubo madu Moscow na yakide Lana Mang taklaba khanong pok thangba Mariupol hithangpham city da leiba pak saurba steel plan amadage United Nations amasung International Committee of the Red Cross ICRC na sinduna sayol ama sangna chathakiba operation da micham kaya muk lokthoklakre ajoba steel plan adudage micham chahum henna rescue tawre haina thangjagi athengbada Ukraine gi president Volodymyr Zelensky na phongdokhe hauzik authorities na asokpa sing amasung medic sing mafam dudagi lokthokna ba honare atai Ukrainian likhun singnadi tongan ba masing pi Russia na sagatpa separatist singna plan adudagi micham samaga humbudraga taruk puthorokle haina thangjanu mita phongdokhe Azovstal steel plan hariba pak sauraba plan adu hauzik Russia na ayamba pairaba city adugi manungda Ukraine ye forcing ya roiba lotpham ni amasung lainunggi shelter singda micham kaya marumsu changjapam lawduna leire ngasi ningthauka ba numita Russia na victory day thauram pangthokadori baduda Russian forcing na President Vladimir Putin da Mariupol gi maipakba ama khudol tauna ba honagadawre victory day haidivasi malem gi ani subalan jawda Nazi Germany maithiba piki badubu ningsing bane aroi bada tabiri ba pumnamakpu thagat sare